ꯑꯁꯤꯗꯅ ꯃꯤꯁꯥꯏꯜ ꯁꯤꯅ ꯂꯩꯔꯤꯁꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠ ꯂꯥꯛꯄꯤꯕ ꯒꯥꯔꯤꯁꯤꯗ ꯈꯥꯝꯕꯤꯕ ꯒꯥꯔꯤꯗꯩ ꯇꯛ ꯂꯥꯎꯅ ꯀꯨꯝꯊꯕꯤꯕ ꯒꯥꯔꯤ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯈꯤꯕ ꯁꯤꯗꯩꯅꯦꯕ ꯆꯪꯉꯤꯁꯦꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯈꯔ ꯂꯨꯕꯗ ꯂꯩꯔꯦꯀꯣ ꯗꯥꯏꯚꯤꯡ ꯄꯨꯜ ꯑꯣꯔꯤꯌꯣꯂꯥ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯅ ꯕ꯭ꯔꯗꯔꯁꯦ ꯕꯂꯤꯌꯥꯗꯩꯅꯦ ꯃꯤꯔꯖꯥꯄꯨꯔꯒꯤ ꯕꯂꯤꯌꯥꯗꯣ ꯑꯆꯥ ꯃꯤꯔꯖꯥꯄꯨꯔ ꯁꯤ ꯌꯦꯡꯉꯨꯔꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯅ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏ ꯂꯩꯅ ꯁꯤꯗ ꯁꯤꯗꯒꯤ ꯍꯧꯔꯤꯅꯦꯕꯀꯣ ꯁꯤꯗꯩ ꯍꯧꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯑꯁꯤꯐꯥꯎꯗ ꯂꯣꯏꯁꯜꯂꯦ ꯃꯤꯅꯤ ꯃꯨꯛꯕꯥꯡ ꯑꯃ ꯍꯥꯞꯆꯔꯦ ꯑꯗꯨꯋꯥꯏꯗ ꯀꯦꯆꯤꯖꯥꯔ ꯑꯗꯨꯗ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯗ ꯍꯦꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯐ꯭ꯂꯥꯏꯡ ꯕꯥꯕꯥꯁ ꯑꯅꯥꯗꯔ ꯕ꯭ꯂꯣഗ് ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯧꯇ꯭ꯔꯣꯛꯇ ꯂꯩꯕ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯏꯕ ꯂꯥꯛꯏ ꯑꯩ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯂꯥꯛꯏꯁꯤꯗ ꯃꯌꯥꯝ ꯀꯩ ꯐꯤꯕꯝꯗ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯁꯤ ꯁ꯭ꯋꯥꯏ ꯑꯩꯈꯣꯏꯕꯨ ꯀꯣꯏꯕ ꯄꯨꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯅꯤꯗꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯀꯩꯅꯣ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯒꯨꯝꯕꯗꯤ ꯍꯥꯞꯄꯣꯏꯗꯤ ꯁꯤꯅ ꯂꯩꯐꯝ ꯑꯣꯏꯗꯣꯏꯔꯕ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯁꯦ ꯅꯪꯅ ꯈꯔ ꯄꯥꯏꯔꯣ ꯅꯪ ꯋꯥ ꯈꯔ ꯉꯥꯡꯉꯤ ꯑꯁꯤꯗꯅ ꯃꯤꯁꯥꯏꯜ ꯑꯅ ꯈꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯃꯥꯒꯤꯅ ꯀꯩꯅꯣ ꯇꯧꯐꯝ ꯒꯦꯂꯔꯤ ꯑꯣꯏꯔꯒ ꯃꯌꯥꯝ ꯐꯝꯐꯝ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯀꯦꯟꯁꯤ ꯇꯤꯝꯅ ꯊꯣꯛꯂꯛꯀꯥꯟꯗꯀꯣ ꯁꯤꯗ ꯁꯥꯟꯅꯔ ꯃꯌꯥꯝꯅ ꯈꯨꯋꯥ ꯈꯨꯗꯣ ꯗꯪ 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 ꯂꯥꯎ ꯁꯤꯅ ꯀꯣꯇꯥꯁ ꯔꯣꯝꯅ ꯁꯤꯅꯦ ꯍꯥꯏꯗꯤ ꯀꯣꯇꯥꯁ ꯔꯣꯝ ꯈꯔ ꯊꯥꯗꯧꯔꯦ ꯀꯣꯇꯥꯁ ꯔꯣꯝꯁꯤ ꯀꯗꯥꯏꯗ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯎꯔꯕ ꯑꯥꯒꯤꯁꯦ ꯀꯨꯀꯤ ꯕꯪꯀꯔꯅꯦꯕꯗꯣ ꯀꯔꯝꯕꯅ ꯑꯩ ꯎꯗꯤꯌꯦ ꯑꯥꯗ ꯁꯥꯡꯅ ꯂꯩꯇ꯭ꯔꯨ ꯎꯗ꯭ꯔꯣ ꯌꯨꯝꯒꯤ ꯇꯥꯏꯞ ꯂꯩꯁꯦ ꯍꯣꯏ ꯁꯥꯡꯅ ꯖꯨꯝ ꯇꯧꯔ ꯎꯕ꯭ꯔꯣ ꯌꯧꯔꯣꯏꯗ ꯁꯤꯗ ꯀꯥꯞꯄꯛꯑꯁꯨ ꯌꯧꯅꯤ ꯑꯗꯨ ꯀꯩꯅꯣ ꯃꯃꯥꯡ ꯆꯤꯡꯗꯦ ꯑꯩꯈꯣꯏ ꯌꯨꯝ ꯐꯦꯛꯇꯔꯤ ꯔꯦꯟꯖꯇꯤ ꯑꯣꯏꯗꯕ ꯎꯏ ꯑꯝꯇ ꯀꯥꯞꯄꯣ ꯌꯧꯔꯦꯒꯤ ꯗꯥꯏꯔꯦꯛ ꯑꯣꯐ ꯔꯣꯗ ꯆꯪꯒꯗꯤ ꯌꯥꯔꯦꯅꯦ ꯒꯦꯠꯇ ꯆꯪꯕꯩ ꯋꯥꯔꯤꯅꯤꯅꯦ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯀꯩ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯝꯕꯤ ꯂꯩꯇꯦꯔꯣ ꯅꯝꯗꯣ ꯑꯩꯅ ꯁꯣꯝꯗ ꯂꯝꯕꯤ ꯀꯟꯅ ꯌꯦꯡꯉꯤ ꯑꯩ ꯋꯥ ꯀꯟꯅ ꯉꯥꯡꯒꯦ ꯇꯧꯔꯤꯁꯨ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯀꯟꯅ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯁꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡꯁꯦ ꯃꯣꯏ ꯍꯌꯦꯡꯋꯥꯏ ꯍꯥꯎꯁꯤꯡ ꯃꯣꯏ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯒꯤ ꯍꯥꯎꯁꯤꯡ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤ ꯃꯅꯥꯛꯁꯤ ꯆꯠꯁꯦ ꯑꯗꯣ ꯃꯣꯏ ꯀꯩ ꯍꯥꯏꯅꯤ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯇꯦꯗꯤꯌꯝꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯧꯇ꯭ꯔꯣꯛꯀꯤ ꯈꯨꯟꯒꯤ ꯅꯍꯥ ꯃꯌꯥꯝ ꯅꯍꯥ ꯑꯍꯟ ꯂꯣꯏ ꯊꯕꯛ ꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯌꯥꯝ ꯎꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯃꯣꯏ ꯍꯧꯖꯤꯛ ꯂꯧ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯧ ꯆꯠꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯈꯨꯟꯒꯤ ꯃꯤ ꯊꯕꯛ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯈꯔ ꯇꯥꯏꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯀꯦꯃꯦꯔꯥ ꯄꯨꯂꯞꯅ ꯃꯇꯦꯛꯁꯤꯗ ꯀꯦꯃꯦꯔꯥ 3ꯅꯦ ꯃꯣꯏ ꯈꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏ ꯌꯦꯡꯍꯜꯂꯒꯀꯣ ꯅꯠꯇꯦ ꯃꯤꯅ ꯏꯁꯀꯦꯅꯔꯅꯦ ꯍꯥꯏꯔꯒ ꯃꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯄꯥꯏꯞ ꯌꯥꯝ ꯂꯩꯔꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯕ ꯔꯣꯞ ꯀꯩꯅꯣꯗꯣ ꯔꯣꯞꯋꯦ ꯔꯦꯜ ꯔꯣꯞ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯤꯌꯥꯡ ꯀꯩꯅꯣꯗ ꯂꯩꯕꯗꯣ ꯍꯩꯉꯥꯡꯗ ꯂꯩꯕꯗꯣ ꯔꯣꯞꯋꯦ ꯁꯥꯗꯣꯏꯅꯤ ꯁꯤꯅꯦ ꯍꯥꯏꯗꯣꯏ ꯇꯥꯞꯊꯔꯒ ꯁ꯭ꯇꯦꯗꯤꯌꯝꯒꯤ VIP ꯁꯤꯠꯇꯣ ꯔꯣꯞꯋꯦꯗꯩ ꯗꯥꯏꯔꯦꯛ ꯌꯧꯍꯟꯗꯣꯏꯕ ꯍꯌꯦꯡꯋꯥꯏ
ꯀꯩꯅꯣ ꯇꯧꯔꯒ ꯃꯤ ꯊꯨꯡꯌꯥꯅꯤ ꯀ꯭ꯌꯨ ꯂꯦꯞꯅꯗꯅ ꯑꯣꯏꯇꯥꯔꯦ ꯐ꯭ꯌꯨꯆꯔ ꯗꯨꯔꯥꯟ ꯀꯞꯀꯨꯝꯕ ꯇꯧꯀꯥꯟꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯂꯣꯏꯔꯗꯤ ꯑꯗꯣ ꯆꯤꯡꯒꯤ ꯂꯝꯕꯤꯅꯤꯅ ꯈꯔ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯁꯥꯟꯅꯔꯣꯏꯅꯕꯨꯗꯤ ꯋꯥꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯤꯕ ꯈꯔ ꯋꯥꯠꯂꯤꯅꯤꯅ ꯀꯣꯏꯕ ꯈꯛꯇꯪ ꯂꯥꯛꯄꯗ ꯋꯥꯔꯦ ꯄꯣꯠꯁꯦ ꯑꯥꯗꯁꯨ ꯂꯩ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯁꯤꯁꯦ ꯀꯩ ꯃꯥꯟꯒꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯇꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯂꯩꯔꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦꯕ ꯃꯈꯣꯡ ꯌꯥꯎꯔꯤꯁꯤꯗꯤ ꯃꯈꯥꯒꯤꯗꯣ ꯈꯤꯇ ꯅꯠꯇꯦꯕ ꯃꯈꯥꯗ ꯃꯈꯣꯡ ꯌꯥꯎꯔꯤꯁꯤꯅ ꯑꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯕꯤꯜꯗꯤꯡꯒꯤ ꯄꯤꯂꯔꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯦ ꯃꯌꯥꯝ ꯀꯩꯅꯣꯒꯨꯝꯕ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯀꯥꯟꯗ ꯍꯧꯔꯀꯥꯟꯗ ꯍꯣꯏ ꯂꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦꯗ ꯑꯗꯨꯗꯩ ꯂꯧꯈꯤꯕ ꯃꯣꯇꯤꯚꯦꯁꯟ ꯃꯣꯏ ꯑꯗꯨꯗꯤ ꯇꯦꯛꯈꯤꯅꯤ ꯍꯣꯏ ꯃꯈꯥ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡꯗꯁꯨ ꯂꯩꯕ ꯃꯧ ꯄꯣꯠꯁꯤ ꯐꯖꯔꯦ ꯅꯥꯕ ꯁꯤ ꯐꯖꯔꯦ Sisi meni kino ode ni sisi gari ke laga me am kento bom do de ni ne. Sai sempatli ꯃꯌꯥꯝ ꯃꯦꯟ ꯒꯦꯂꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠ ꯂꯥꯛꯄꯤꯕ ꯒꯥꯔꯤꯁꯤꯗ ꯊꯝꯕꯤꯕ ꯒꯥꯔꯤꯗꯩ ꯇꯛ ꯂꯥꯎꯅ ꯀꯨꯝꯊꯕꯤꯕ ꯒꯥꯔꯤ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯕꯤꯕ ꯕꯣꯜꯗꯤ ꯇꯧꯔꯣꯏꯌꯦ ꯕꯣꯜ ꯌꯥꯎꯗꯦ ꯍꯧꯗꯦꯕꯣ ꯕꯣꯜ ꯌꯦꯡꯗꯁꯨ ꯕꯣꯜ ꯍꯧꯔꯝꯗꯥꯏꯒꯤ ꯗ꯭ꯔꯃꯥꯗꯨꯒ ꯌꯦꯡꯗ꯭ꯔꯦ ꯅꯪꯒꯤ ꯁꯤꯠꯀ ꯂꯧꯔꯒꯦꯔ ꯍꯧꯖꯤꯛꯇꯒꯤ ꯍꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯦ ꯃꯦꯟ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯟ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯃꯣꯏ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯁꯥꯏꯖꯁꯤꯒ ꯆꯥꯎꯔꯥꯛꯄ ꯌꯦꯡꯉꯒ ꯕꯥꯁꯀꯦꯠꯕꯣꯜꯒꯨꯝꯕꯒꯤ ꯃꯥꯜꯂꯦ ꯐꯨꯠꯕꯣꯜꯒꯤ ꯑꯃ ꯑꯣꯏꯔꯣꯏ ꯀ꯭ꯔꯦꯟ ꯈꯨꯆꯥꯎ ꯌꯦꯡꯉꯨꯅꯦ ꯃꯐꯝꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁꯨ ꯐꯖꯔꯦ ꯑꯗꯨꯒ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤ ꯌꯥꯝ ꯊꯤ ꯃꯑꯣꯡ ꯇꯥꯏ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯤꯜꯂꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤ ꯃꯑꯣꯡ ꯇꯥꯒꯅꯤ ꯁꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯝ ꯂꯩꯕ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯑꯗꯣ ꯀꯩꯀꯩ ꯂꯩꯒꯦꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯇꯦꯛ ꯃꯇꯦꯛ ꯂꯝꯕꯤꯁꯤꯗꯤ ꯐꯖꯔꯦ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯔꯦ ꯃꯑꯣꯡ ꯇꯥꯔꯦ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯒꯤꯔ ꯁꯤꯁꯦ Oramani da play from da. Singi man da. Singi iroi be kendo ta na be kendo. ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯊꯤꯟꯕ ꯂꯥꯛꯏꯅꯦꯕ ꯀꯧꯁꯨꯛꯇ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯇꯨꯝꯃꯨꯔꯒ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯐꯖꯔꯦ ꯃꯥꯅꯦ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯇꯣ ꯃꯥꯒꯤ ꯀꯩꯅꯣ ꯆꯣꯡꯐꯝ ꯁꯦꯝꯃꯦ ꯇꯣ ꯄꯣꯠꯁꯦ My step ke ꯁꯤꯅ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯒꯤ ꯆꯣꯡꯊꯐꯝ ꯑꯁꯣꯝꯒꯤꯁꯤꯅ tana bam do. Iroi ba tana bam do. ꯏꯔꯥꯡꯂꯣꯏꯗꯕ ꯆꯥꯡ Iroi daga tana ba gi do khang bra. Adu do jine so ni na. ꯁꯤꯁꯤꯅ ꯁ꯭ꯇꯟꯒꯤ ꯁꯤꯅ ꯃꯟ ꯃꯣꯜꯂꯒ ꯄꯥꯏꯗ ꯆꯣꯡꯊꯔꯛꯄꯩꯗꯣ ꯅꯪ ꯑꯥꯗꯩ ꯑꯝꯇ ꯇꯧꯔꯛꯀꯦꯔꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯩ ꯁ꯭ꯀꯤꯜꯗꯣ ꯅꯪꯒꯤ ꯁ꯭ꯀꯤꯜꯗꯣ ꯅꯪꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯣ ꯃꯌꯥꯝ ꯁꯤꯗ ꯁꯥꯔꯤꯕ ꯀꯩꯅꯣꯁꯦ ꯀ꯭ꯔꯦꯟ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯦ ꯁꯤ ꯄꯣꯠꯁꯦ ꯃꯣꯏ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯩꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟꯁꯤꯒꯤ ꯆꯥꯡꯗꯗꯤ ꯃꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯐꯝꯅꯦ ꯍꯥꯏꯔꯦ Sini swimming pool gi sini. ꯁꯤꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯅꯤ ꯂꯩꯔꯦ ꯄꯣꯠꯁꯦ
오케이. ꯑꯩꯈꯣꯏ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯗꯤꯌꯝ मेन जो एंट्री वाला है वो गेट ये वाला है कि ये वाला है ये नहीं कैसे जैसे नहीं वो तो हम क्लोज कर देंगे ना वो हाँ। ये है ये मेन एंट्री ये वाला ये वाला. ꯒ꯭ꯌꯥꯟ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ 아. ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯉꯛꯄ ꯂꯝꯕꯤꯗꯣ ꯁꯤꯗꯩꯅꯦꯕ ꯆꯪꯉꯤꯁꯦꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯈꯔ ꯂꯨꯕꯗ ꯂꯩꯔꯦꯀꯣ ꯗꯥꯏꯚꯤꯡ ꯄꯨꯜ ꯑꯣꯔꯤꯌꯣꯂꯥ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯅ ꯑꯗꯨꯒ ꯁꯣꯝ 나간ꯒꯤ ꯀꯩꯅꯣꯁꯤꯅ 시기제. 시나 볼리볼ꯒꯤ ꯀꯣꯔꯠꯀꯤ ꯇꯥꯏꯞ 어디라 우수가 그런 타이콘도 ये बॉक्सिंग है 복싱 오케이 복싱이 pot leire 시즌 에 따라 나한테 아송이제 송기 복싱 ये है 아송게. 시 레이나 바스켓볼 वो बास्केटबॉल 시제. ये जो अभी क्रेन खड़ा हुआ है. ये लिखा है फोर बास्केटबॉल अच्छा. बास्केटबॉल ꯑꯗꯨꯒ ꯄꯣꯠꯁꯦ ꯃꯥꯏ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯩꯅꯣꯗꯨꯅꯦꯀꯣ ꯑꯗꯨꯒ ꯑꯇꯩ दूसरा अलग अलग स्पोर्ट्स का ना फुटबॉल का स्टेडियम कहाँ पे हो? सामने वो ऊपर में. इधर इसमें नहीं दिखता है नहीं ये बस ओनली स्टॉल का है ओके ओके और उसका है 많이 제가 시나 뭐 시네 포츠 거의 내일 시대기 스마일 시기 아빠 시기 짱이 시기 람비지야. 시 라이 람비지네요. 시기 람비지네요. 아두가 시대 다이빙 풀래 나 아이 스위밍 풀래. ऑल डिटेल्स ओए स्पॉन्सर है भाई साहब बहुत थैंक यू अखोई कनोजे ब्रदर जे बलियादने मिर्जापुर की बलियाद अच्छा मिर्जा. हमारी दो बिल्डिंग ये वाला है शॉर्ट वन और ये वाला जो क्या बोलते हैं यहाँ ट्रैक रेसिंग वाला हाँ. ये रजिस्ट्रार बिल्डिंग है उधर छोटा छोटा बिल्डिंग बन रहा है ना हाँ हाउसिंग वाला ये हाउसिंग का स्ट्रक्चर है ये क्या होगा ये पार्क की तरह ये हमारा पार्किंग है पार्क में पार्किंग. और ये वाला क्या होगा कौन सा ये टैंक है ईडी टैंक क्या ईडी टैंक ये सर्विस वाला सामने देख रहे हैं नहीं ये वाला हाँ ये लोकेशन का है जरा वो कर रहा है ना जितना हाँ तो इसमें हमारा डायमेंशन नहीं दिया लेकिन ये जितना लोकेशन है वो वाला एरिया और वो दो बड़ा दो टंकी है ना येलो वाला हाँ, वो क्या है ईडी टैंक यहाँ है ऐसा और दो मेन गेट होगा हम्म। मेन एंट्रेंस इस ऐसे एंट्री है यहाँ पे जो मेन एंट्री था वो कौन सी वाला होगा? ये वाला. 진짜 फुल फ्रेम अंत तालो ये वाला गेट में एंट्री किया था. 시행을 해도 되나 거의 이제 시즌이에요. 거의 레이는 요 진짜 ये वाला क्या था? ये हॉकी ग्राउंड है 럼젠 हॉकी ग्राउंड. अच्छा हॉकी ग्राउंड. और फुटबॉल. वॉलीबॉल और फुटबॉल वाला. ये फुटबॉल है ये वॉलीबॉल अच्छा ये फुटबॉल. ओके. नंबर 9 रनिंग ट्रैक एंड फुटबॉल प्रैक्टिस सब बहुत से ये हो गया टेन हॉकी ग्राउंड बहुत बहुत शुक्रिया आपको मिलके. अब यहाँ पे कब से यहाँ स्टार्टिंग में करवाया जब से शुरू हुआ तब से जैसे जो क्राइसिस हुआ था उसी टाइम पे थोड़ा काम रुक गया था. नहीं तो हो गया होता हाँ नहीं तो काफी आधा तो खत्म. हाँ डिस्टर्ब हो गया ना आधा तो सारे लोगों में आता है ना मतलब बहुत परेशानी है ना लोगों को मिलता नहीं है अभी हमारे पास सीमेंट अवेलेबल नहीं था ओके. चलो वो दूसरा वाला देखते हैं. बहुत से सीधा हो गया था उन्हें ना नंबर तल्लेगा फूल है अभी ना मोकर जा रहा सिगी स्पोर्ट यूनिवर्सिटीजे ꯍꯦꯛ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯃꯑꯣꯡ ꯇꯥꯔꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯕ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯔꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯒꯤꯁꯤꯒ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯇꯣꯞ ꯂꯦꯚꯦꯜꯗ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯀꯣ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯄꯥꯝꯖꯕ
ꯑꯗꯨꯒ ꯁꯥꯟꯅꯐꯝꯗꯤ ꯂꯩꯖꯗꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯊꯤ ꯂꯥꯏꯕꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟꯅꯦ ꯌꯥꯝ ꯀꯟꯅ ꯁꯦꯝꯕ ꯁꯥꯕ ꯂꯦꯞꯇꯦ ꯂꯥꯟꯅ ꯈꯔ ꯂꯦꯞꯄꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖ ꯌꯥꯝ ꯂꯩꯔꯦ ꯃꯅꯨꯡꯗ ꯉꯁꯥꯏ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯀꯩꯀꯩꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯍꯣꯁꯇꯦꯜꯁꯨ ꯑꯣꯐꯤꯁꯁꯨ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯆꯥꯐꯝꯀꯣ ꯂꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗꯁꯨ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯆꯥꯎꯔꯦ ꯌꯥꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯄ ꯅꯠꯇꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯩ ꯁ꯭ꯄꯣꯔꯠ ꯁ꯭ꯇꯦꯗꯤꯌꯝꯁꯦ ꯆꯪꯕ ꯌꯥꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦ ꯆꯪꯕꯗꯤ ꯃꯌꯥꯝ ꯆꯪꯕꯗꯤ ꯑꯍꯥꯟꯕꯗ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯪꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯣꯀꯦꯜ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯗꯥꯔꯣꯃꯤꯟ ꯑꯩꯈꯣꯏ ꯃꯥ ꯊꯤꯟꯕ ꯂꯥꯛꯄꯅꯦꯕ ꯀꯣꯛꯊꯣꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯃꯆꯦ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏ ꯄꯨꯟꯗꯕ ꯃꯣꯏ ꯀꯨꯏꯔꯦꯅ ꯑꯩꯈꯣই ꯃꯥꯗꯣꯗ ꯊꯤꯟꯕꯤꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯂꯝꯕꯤꯗ ꯁꯨꯝ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯎꯏ ꯑꯗꯣ ꯅꯣꯡꯃꯇꯗꯤ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯆꯪꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯁꯤ ꯆꯪꯉꯨꯔꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯁꯤ ꯈꯔ ꯂꯩꯔꯗꯤ ꯁꯤꯅꯦꯃꯥ ꯅꯝꯐꯝ ꯃꯌꯥꯝꯁꯨ ꯑꯣꯏꯔꯅꯤ ꯈꯪꯉꯤꯁꯦ ꯑꯦꯜꯕꯝꯗꯤ ꯐꯖꯅ ꯇꯧꯔꯅꯤ ꯂꯩꯕ ꯖꯒꯥꯁꯤ ꯗꯥꯏꯔꯦꯛ ꯆꯤꯡ ꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯐꯖꯔꯒꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯩ ꯐꯖꯅ ꯁꯦꯝꯗꯧꯔꯤ ꯃꯣꯏ ꯉꯁꯥꯏꯒꯤ ꯃꯦꯞꯁꯤꯡꯗꯨ ꯎꯠꯂꯛꯄꯗ ꯑꯗꯨꯝ ꯈꯪꯉꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯃꯆꯥ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯁꯤꯃꯦꯟ ꯐꯪꯗꯕꯩ ꯑꯋꯥꯕ ꯁꯤꯌꯔ ꯇꯧꯔꯛꯑꯦ ꯄꯣꯠꯇꯣ ꯑꯗꯨꯕꯨꯁꯤꯗ ꯇ꯭ꯔꯦꯛꯇꯔ ꯄꯤꯛ ꯊꯪꯉꯥꯏ ꯁꯤꯃꯦꯟꯇꯤ ꯌꯥꯎꯔ ꯆꯠꯂꯤꯁꯤꯅꯤ ꯂꯝꯕꯤꯗꯤ ꯐꯖꯔꯦ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯗꯤ ꯁꯥꯎꯠꯀꯤ ꯐꯤꯂꯝꯒꯤ ꯀꯣꯃꯦꯗꯤ ꯇꯧꯕ ꯅꯨꯄꯥꯗ ꯌꯥꯝ ꯃꯥꯟꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯅꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯞꯗꯦꯠ ꯄꯤꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯇꯥꯡ ꯌꯥꯝ ꯀꯩꯅꯣ ꯈꯔ ꯅꯣꯂꯦꯖꯈꯔ ꯄꯨꯔꯒ ꯌꯦꯡꯉꯒꯗꯤ ꯈꯪꯉꯅꯤꯗꯅ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯦꯡꯉꯤꯁꯦ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯄꯪꯌꯦꯡ ꯌꯦꯡꯉ ꯍꯜꯂꯛꯑꯦ alright guys, see you in my next vlog. Flying Baba signing off from Sports University, Manipur, Kautro. ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕ ꯃꯐꯝꯗꯣ ꯁꯤꯗꯒꯤ ꯍꯧꯔꯤꯅꯦꯕꯀꯣ ꯁꯤꯗꯒꯤ ꯍꯧꯔꯒ ꯁꯨꯝ ꯆꯠꯂꯒ ꯑꯁꯤꯐꯥꯎꯗ ꯂꯣꯏꯁꯜꯂꯦ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯈꯤꯇꯪ ꯀꯧꯇꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯒꯤꯗ ꯎ ꯈꯔ ꯂꯩꯔꯤꯁꯦ ꯑꯁꯤꯗꯒꯤ ꯗꯣꯡꯗꯥꯡ ꯌꯥꯝ ꯇꯧꯕ ꯑꯗꯣ ꯑꯥꯒꯤ ꯃꯊꯛꯀꯤ ꯑꯁꯤꯗ ꯎ ꯈꯔ ꯁꯣꯡꯉꯤ ꯑꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯧꯁꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯧꯕꯗꯤ ꯃꯇꯣꯟꯁꯤ ꯕꯪꯀꯔ ꯍꯧꯖꯤꯛꯁꯨ ꯕꯪꯀꯔ ꯂꯩꯅꯦꯕ ꯁꯤ ꯃꯇꯣꯟꯁꯦ ꯄꯣꯠ ꯂꯩꯔꯤꯕ ꯁꯤꯟꯁꯦ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯥꯏꯟꯗꯣ ꯑꯗꯣꯝ ꯆꯠꯈꯤꯗꯧꯔꯦ ꯁꯤꯅꯔꯤꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯁ ꯐꯖꯔꯦ ꯑꯩ ꯐꯖꯕꯁꯦ ꯅꯪꯅꯦ ꯑꯩꯅ ꯅꯝꯒꯦ ꯇꯧꯔꯤꯁꯦ ꯂꯩꯌꯣꯕ ꯑꯩꯔꯣ ꯍꯣꯏ ꯑꯩ ꯁꯛ ꯐꯖꯕꯁꯦ ꯌꯥꯝ ꯅꯝꯅꯤꯡꯕ ꯋꯥꯠꯂꯦ ꯃꯌꯥꯝ ꯈꯦꯆ꯭ꯔꯤ ꯇꯧꯔꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯇꯧꯔꯣ ꯍꯥꯏꯕꯗ ꯃꯨꯛꯕꯥꯡ ꯃꯤꯅꯤ ꯃꯨꯛꯕꯥꯡ ꯑꯃ ꯍꯥꯞꯆꯔꯦ ꯁ꯭ꯋꯥꯏꯗ ꯈꯦꯆ꯭ꯔꯤ ꯆꯥꯔ ꯑꯗꯨꯁꯨ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯗ ꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯂꯤꯛꯄꯗ ꯅꯥꯕ ꯑꯣꯛꯆꯥ ꯂꯩꯌꯣ ꯇꯧꯔꯁꯦ ꯆꯥꯔꯁꯦꯕꯨ ꯌꯥꯗꯧ ꯋꯥꯅꯦ ꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯔꯅꯤ